ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯩꯒꯤ ꯏꯃꯨꯡꯁꯤꯗ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯇꯔꯨꯛꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯑꯗꯣꯝꯅ ꯔꯥꯅꯤꯅ ꯆꯪꯂꯛꯄꯗ ꯎꯄꯨ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯏꯄꯤꯛ ꯄꯤꯛꯅ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯃꯑꯣꯡꯗ ꯃꯨꯁꯤꯟ ꯃꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯥꯅꯤꯅ ꯍꯦꯛ ꯆꯪꯂꯛꯄꯒꯗꯤ ꯃꯐꯝ ꯑꯗꯨꯃꯛꯀꯗ ꯃꯥꯡꯈ꯭ꯔꯦ꯫ ꯃꯗꯨ ꯎꯔꯨꯕꯗ ꯔꯥꯅꯤ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯗꯨꯅ ꯃꯍꯥꯛ ꯀꯟꯅ ꯂꯥꯎꯔꯒ ꯌꯨꯝꯒꯤ ꯃꯄꯥꯟꯂꯣꯝꯗ ꯆꯦꯟꯊꯣꯔꯛꯏ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯨꯗ꯭ꯔꯨꯡ ꯃꯨꯗ꯭ꯔꯨꯡ ꯆꯦꯟꯊꯣꯔꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯑꯗꯨꯗꯨꯒꯗꯤ ꯔꯥꯅꯤꯅ ꯁꯨꯃꯥꯡ ꯌꯧꯔꯕꯗ ꯇꯨꯡ ꯍꯟꯗꯨꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡꯂꯣꯝꯗ ꯌꯦꯡꯁꯤꯜꯂꯨꯕꯗ ꯏꯃꯨꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯔꯤꯕꯗꯨ ꯃꯍꯥꯛꯅ ꯃꯄꯥꯟꯗꯒꯤ ꯎꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯍꯥꯏꯕꯗꯤ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯐꯤꯖꯤ ꯐꯤꯅ ꯃꯁꯝ ꯃꯅꯥ ꯑꯃꯗꯤ ꯃꯈꯨꯠ ꯃꯁꯥ ꯍꯥꯏꯐꯦꯠ ꯊꯣꯡꯕꯔꯣꯝꯗ ꯂꯤꯊꯣꯔꯛꯂꯤꯕꯗꯨ ꯍꯥꯏꯕꯗꯤ ꯃꯤ ꯑꯃꯅ ꯏꯃꯨꯡꯗ ꯊꯕꯛ ꯑꯃ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯐꯦꯠ ꯎꯕꯗꯨ ꯅꯠꯇꯕꯗ ꯃꯄꯨꯡ ꯐꯥꯅꯗꯤ ꯎꯈꯤꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯅꯤꯅ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤꯕꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤ꯫ ꯑꯗꯨꯝꯅ ꯂꯥꯎꯔꯨꯕ ꯑꯗꯨꯗ ꯔꯥꯅꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯤ꯫ ꯍꯧꯖꯤꯛ ꯊꯣꯡ ꯑꯗꯨꯕꯨ ꯂꯥꯟꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯅꯨꯄꯤ ꯑꯃ ꯆꯪꯈꯤ꯫ ꯅꯨꯄꯤ ꯑꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯃꯍꯥꯛ ꯃꯁꯥꯃꯛꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯅꯤꯅ ꯃꯍꯥꯛ ꯃꯁꯥꯃꯛ ꯑꯁꯤꯗ ꯇꯥꯞ ꯄꯥꯏꯗꯨꯅ ꯌꯦꯡꯖꯔꯤ꯫ ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯁꯥꯁꯤꯅ ꯁꯤꯗ ꯂꯩꯔꯤ, ꯑꯗꯨꯒ ꯑꯩꯒ ꯆꯞ ꯃꯥꯟꯅꯕ ꯅꯨꯄꯤ ꯑꯃ ꯃꯅꯨꯡꯁꯤꯗ ꯂꯩꯔꯤꯕꯁꯤꯅ ꯀꯅꯥꯅꯣ? ꯑꯗꯨꯝꯅ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜꯗ ꯀꯣꯜ ꯂꯥꯛꯈꯤ꯫ ꯃꯗꯨꯗ ꯔꯥꯅꯤꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯆꯟꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯔꯥꯅꯤꯅ ꯆꯟꯗꯨꯗ ꯀꯞꯇꯨꯅ ꯍꯧꯖꯤꯛ ꯏꯃꯨꯡ ꯑꯗꯨꯗ ꯑꯣꯏꯔꯤꯕ ꯄꯥꯎ ꯑꯗꯣ ꯂꯤꯗꯨꯅ ꯇꯥꯍꯜꯂꯤ꯫ ꯑꯁꯨꯝꯅ ꯄꯥꯎ ꯑꯗꯣ ꯇꯝꯂꯕꯗ ꯆꯟꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯉꯔꯥꯡ ꯅꯍꯥꯟꯅ ꯂꯥꯏ ꯈꯣꯏꯔꯝꯈꯤꯕꯗꯒꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯕꯅꯤ, ꯑꯗꯨꯒ ꯑꯃꯨꯛ ꯍꯧꯔꯛꯂꯤꯕꯁꯤꯅ ꯀꯔꯤꯅꯣ? ꯑꯁ, ꯑꯣꯖꯥ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯁꯤ ꯍꯩꯕ ꯀꯌꯥ ꯌꯧꯗ꯭ꯔꯕ ꯃꯥꯜꯂꯦꯗ꯫ ꯑꯩꯕꯨ ꯑꯇꯣꯞꯄ ꯃꯥꯏꯕꯗ ꯇꯥꯟꯅꯍꯧꯕꯅ ꯐꯒꯗꯧꯔꯤꯕꯔꯥ? ꯑꯃꯕꯨ ꯑꯣꯏꯔꯦ ꯅꯪ ꯂꯦꯡꯗꯅ ꯂꯩꯔꯝꯂꯣ, ꯑꯩꯁꯨ ꯍꯜꯂꯛꯂꯒꯅꯤ꯫ ꯑꯗꯨꯒ ꯈꯨꯗꯛ ꯑꯁꯤꯗ ꯑꯣꯖꯥ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯒꯁꯨ ꯑꯩꯒ ꯎꯅꯔꯛꯂꯒꯦ, ꯑꯗꯨꯒ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯇꯝꯂꯒꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯋꯥꯗꯣ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯑꯃꯥꯏꯕ ꯑꯃꯃꯨꯛ ꯀꯧꯔꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯐꯣꯟ ꯑꯗꯨ ꯊꯝꯅꯔꯤ꯫ ꯔꯥꯅꯤ ꯏꯃꯨꯡ ꯆꯪꯕ ꯀꯤꯗꯨꯅ ꯃꯄꯥꯟꯗ ꯑꯗꯨꯃꯛ ꯂꯩꯔꯕꯅꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯆꯟꯗꯨꯅ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯗ ꯐꯣꯟ ꯑꯗꯨ ꯇꯧꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝ ꯐꯣꯟ ꯑꯗꯨ ꯋꯥꯈꯠꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯅ ꯑꯣꯖꯥ ꯃꯥꯏꯕꯅ ꯌꯨꯝ ꯑꯗꯨꯕꯨ ꯇꯤꯡꯀꯣꯛꯄꯤꯅꯕ ꯂꯥꯏꯀꯣꯛꯄꯤꯅꯕ ꯂꯥꯏ ꯈꯣꯏꯔꯝꯂꯤꯕ ꯑꯁꯤꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯂꯥꯏ ꯈꯣꯏꯔꯝꯕꯅꯣ? ꯑꯩꯈꯣꯏꯁꯤ ꯑꯉꯥꯡꯅꯤ, ꯈꯪꯂꯔꯣꯏ ꯎꯔꯔꯣꯏ ꯍꯥꯏꯗꯨꯅ ꯄꯪꯇꯧꯒ ꯇꯧꯁꯤꯟꯕꯤꯔꯤꯕ꯭ꯔꯥ? ꯂꯥꯏ ꯈꯣꯏꯔꯝꯂꯤꯕꯁꯤꯗꯤ ꯃꯁꯤꯡ ꯌꯥꯝꯁꯤꯜꯂꯛꯂꯤ, ꯑꯗꯨꯕꯨ ꯐꯕ ꯀꯧꯕꯗꯤ ꯉꯁꯤ ꯐꯥꯎꯕꯗ ꯐꯠꯇ꯭ꯔꯤ꯫ ꯑꯩꯈꯣꯏꯅ ꯑꯣꯖꯥ ꯑꯃꯥꯏꯕꯗ ꯊꯥꯖꯕ ꯊꯝꯕꯗꯒꯤ ꯑꯣꯖꯥ ꯑꯃꯥꯏꯕ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯃꯠꯇꯗ ꯌꯦꯡꯗꯅ ꯉꯁꯤ ꯐꯥꯎꯕ ꯑꯣꯖꯥꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯣꯖꯥꯒꯤ ꯋꯥ ꯑꯃꯇꯥꯡ ꯇꯥꯔꯕ ꯃꯇꯨꯡꯗ ꯌꯨꯝꯁꯥ ꯀꯩꯁꯥꯔꯕꯁꯨ ꯑꯗꯨꯃꯛꯇꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯣꯖꯥ ꯃꯥꯏꯕꯁꯤ ꯍꯩꯕꯀꯌా ꯌꯧꯗ꯭ꯔꯕ ꯈꯪꯗ꯭ꯔꯦ꯫ ꯉꯁꯤꯁꯨ ꯅꯃꯧ ꯅꯨꯄꯤꯗ ꯀꯔꯤꯅꯣ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯑꯦꯅ ꯍꯥꯏ꯫ ꯀꯤꯕꯗꯒꯤ ꯃꯍꯥꯛ ꯏꯃꯨꯡ ꯆꯪꯕ ꯉꯝꯗ꯭ꯔꯤꯗꯅ ꯍꯥꯏꯔꯤ꯫ ꯃꯁꯤꯕꯨ ꯀꯝꯗꯧꯔꯤꯕꯅꯣ? ꯅꯠꯇꯦ, ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯑꯩꯈꯣꯏꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯌꯨ ꯍꯥꯏꯔꯤꯕꯅꯣ? ꯑꯣꯖꯥꯅ ꯉꯝꯂꯔꯣꯏ ꯍꯥꯏꯔꯒꯅ ꯑꯇꯣꯞꯄ ꯃꯥꯏꯕ ꯑꯣꯏꯅ ꯊꯤꯖꯒꯤ, ꯑꯣꯖꯥꯅ ꯀꯟꯖꯤꯜꯂꯒ ꯊꯝꯕꯗꯨꯗꯤ ꯊꯝꯕꯤꯔꯅꯨ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯅꯤꯡꯊꯦꯝ ꯈꯔ ꯁꯥꯎꯒꯠꯂꯕ ꯃꯥꯜꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯆꯟꯗꯨꯗ ꯏꯕꯨꯡꯉꯣ, ꯐꯔꯦ, ꯍꯣꯔꯦꯟ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯂꯒꯦ, ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯏꯃꯨꯡꯗ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯂꯕ ꯃꯇꯨꯡꯗ ꯑꯩ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ, ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕ ꯊꯕꯛ ꯑꯗꯨ ꯇꯧꯔꯒꯦ꯫ ꯑꯩꯅ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯗꯨꯅ ꯉꯥꯛꯊꯣꯛ ꯈꯣꯠꯇꯣꯛꯇꯨꯅ ꯑꯃꯗꯤ ꯅꯈꯣꯏꯒꯤ ꯏꯃꯨꯡꯗ ꯄꯣꯠꯁꯦꯝ ꯊꯥꯖꯤꯜꯂꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯃꯉꯣꯟꯗꯁꯨ ꯑꯔꯥꯛ ꯑꯈꯪꯅꯗꯨꯅ ꯀꯤꯕ ꯈꯔ ꯄꯣꯛꯅꯕ ꯍꯥꯏꯗꯨꯅ ꯑꯩꯅ ꯈꯔ ꯇꯧꯕꯅꯤ, ꯑꯗꯨꯕꯨ ꯍꯟꯗꯛꯃꯨꯛꯇꯤ ꯑꯔꯣꯏꯕꯤ ꯊꯥꯗꯕ ꯌꯥꯔꯔꯣই꯫ ꯐꯔꯦ, ꯅꯪ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯇꯪꯒ ꯑꯩꯕꯨ ꯌꯦꯡꯂꯣ, ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯍꯜꯂꯔꯣꯏꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯦꯝ ꯐꯣꯟ ꯑꯗꯨ ꯊꯝꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯟꯗꯨꯁꯨ ꯃꯍꯥꯛꯅ ꯑꯃꯥꯏꯕꯗꯨꯗ ꯍꯥꯏꯈ꯭ꯔꯤꯕꯗꯣ ꯈꯔ ꯍꯦꯟꯖꯤꯟꯈ꯭ꯔꯕ ꯃꯥꯜꯂꯦ ꯈꯜꯂꯗꯨꯅ
ꯃꯍꯥꯛꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯍꯧꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯆꯟꯗꯨꯁꯨ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯃꯌꯨꯝ ꯌꯧꯔꯕꯗ ꯔꯥꯅꯤ ꯁꯨꯃꯥꯡꯗ ꯑꯗꯨꯃꯛ ꯂꯩꯔꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨ ꯂꯥꯛꯄꯗꯨ ꯎꯕꯗ ꯔꯥꯅꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯨꯝ ꯑꯗꯨꯗ ꯍꯧꯖꯤꯛ ꯃꯍꯥꯛꯀ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯐꯣꯟ ꯍꯦꯛ ꯊꯝꯈꯤꯕꯗꯒꯤ ꯇꯧꯔꯛꯈꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯇꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯅ ꯂꯥꯛꯑꯣꯁꯦ, ꯑꯩ ꯌꯥꯎꯔꯤꯕꯁꯤꯗꯤ ꯏꯃꯨꯡ ꯆꯪꯉꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯥꯅꯤꯅ ꯑꯩ ꯏꯃꯨꯡ ꯆꯪꯕ ꯉꯝꯂꯔꯣꯏ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯅ ꯀꯩꯗꯧꯕꯒꯤ ꯉꯝꯂꯣꯏꯗꯣꯔꯤꯕꯅꯣ? ꯑꯩ ꯆꯪꯒꯦꯁꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯇꯣꯝꯇ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯆꯟꯗꯨꯅ ꯏꯃꯨꯡ ꯑꯗꯨꯗ ꯍꯦꯛ ꯆꯪꯁꯤꯜꯂꯛꯄꯒ ꯊꯣꯡꯖꯤꯟꯄꯥꯟ ꯍꯦꯛ ꯀꯥꯟꯁꯤꯜꯂꯛꯄꯒ ꯃꯁꯥꯗ ꯕꯪ ꯂꯥꯎꯅ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯑꯃ ꯁꯤꯠꯆꯜꯂꯛꯏ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯑꯃ ꯁꯤꯠꯆꯜꯂꯛꯄ ꯑꯗꯨꯗ ꯆꯟꯗꯨ ꯃꯁꯥꯗꯣ ꯏꯁꯣꯟ ꯁꯣꯟꯊꯕꯒꯨꯝ ꯇꯧꯔꯤ꯫ ꯆꯟꯗꯨꯅ ꯀꯔꯤꯅꯣꯅꯦ, ꯑꯩꯒꯤ ꯏꯁꯥꯁꯤꯗ ꯅꯨꯡꯁꯤꯠ ꯑꯃ ꯍꯣꯝꯖꯤꯜꯂꯛꯂꯤꯕꯁꯤꯅ, ꯑꯗꯨꯁꯨ ꯑꯁꯥꯕ꯫ ꯌꯨꯝꯁꯤ ꯂꯩꯃꯥꯡ ꯐꯠꯇꯕ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯁꯥꯎꯍꯨꯝ ꯑꯃꯗꯤ ꯄꯤꯔꯛꯂꯦꯁꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯆꯟꯗꯨꯅ ꯀꯥ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯇꯨꯝꯐꯝ ꯀꯥ ꯑꯣꯏꯔꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯉꯝꯂꯕ ꯃꯇꯨꯡꯗ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄꯗ ꯎꯄꯨ ꯀꯥꯆꯤꯜꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯂꯒ ꯐꯛꯂꯥꯡ ꯅꯞꯅ ꯇꯥꯁꯜꯂꯒ ꯂꯩꯔꯤꯕꯗꯨ ꯍꯥꯏꯐꯦꯠ ꯎꯕꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯉꯛꯏ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯂꯩꯔꯝꯗ꯭ꯔꯦ, ꯏꯍꯥꯡ ꯍꯥꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯆꯟꯗꯨ, ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯅꯔꯅꯦ? ꯐꯩ, ꯈꯪꯒꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯑꯗꯣ ꯀꯦꯃꯦꯔꯥ ꯑꯣꯟ ꯇꯧꯗꯨꯅ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗ ꯇꯧꯗꯨꯅ ꯀꯥ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛ ꯃꯈꯥ ꯄꯨꯝꯅꯃꯛ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗ ꯇꯧꯁꯜꯂꯤ꯫ ꯑꯁꯨꯝꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗꯣ ꯀꯣꯏꯆꯠ ꯆꯠꯂꯨꯔꯕ ꯃꯇꯨꯡꯗ ꯔꯥꯅꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯐꯣꯟ ꯑꯗꯨꯒꯤ ꯕ꯭ꯔꯥꯏꯠꯅꯦꯁꯇꯣ ꯐꯨꯜ ꯂꯩꯈꯠꯂꯒ ꯃꯣꯕꯥꯏꯜ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗ ꯑꯗꯨꯗ ꯀꯔꯤ ꯃꯃꯤ ꯇꯥꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯣꯕꯥꯏꯜꯒꯤ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗ ꯑꯗꯣ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯃꯈꯣꯏꯒꯤ ꯀꯥ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯇꯨꯃꯤꯟꯅ ꯎꯄꯨ ꯀꯥꯆꯤꯜꯗ ꯅꯞꯁꯜꯂꯒ ꯃꯇꯨꯝ ꯇꯥꯁꯜꯂꯒ ꯂꯦꯞꯂꯒ ꯂꯩꯔꯤꯕꯗꯨ ꯎꯔꯤ꯫ ꯑꯁꯨꯝꯅ ꯁꯨꯞꯆꯜꯂꯒ ꯂꯦꯞꯂꯒ ꯃꯨꯔꯤ ꯃꯃꯤ ꯁꯥꯃꯤ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯆꯟꯗꯨꯗꯤ ꯀꯤꯕꯅ ꯂꯣꯏꯔꯤ꯫ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯔꯤꯕꯁꯤꯅ ꯔꯥꯅꯤꯅꯤ꯫ ꯃꯗꯨꯗ ꯔꯥꯅꯤꯅ ꯑꯩꯈꯣꯏ ꯌꯨꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯊꯕꯗ ꯑꯐꯕ ꯑꯣꯏꯔꯔꯣꯏ, ꯑꯗꯨꯅ ꯃꯥꯏꯕꯅꯁꯨ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯐꯕ ꯀꯧꯕ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯐꯝ ꯑꯁꯦ ꯌꯣꯟꯊꯣꯛꯂꯝꯂꯒ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯂꯝ ꯂꯩꯗꯨꯅ ꯌꯨꯝ ꯁꯥꯗꯨꯅ ꯂꯩꯔꯨꯔꯁꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯆꯟꯗꯨꯅ ꯃꯗꯨꯕꯨ ꯍꯦꯛꯇꯃꯛ ꯌꯥꯕ ꯅꯠꯇꯦ꯫ ꯃꯥꯏꯕꯁꯤꯕꯨ ꯃꯥ ꯃꯊꯟꯇꯔꯣ? ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯁꯤꯗꯤ, ꯑꯗꯨꯅ ꯑꯇꯣꯞꯄ ꯃꯥꯏꯕꯁꯤꯡꯁꯨ ꯑꯗꯨꯃꯛ ꯌꯦꯡꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯆꯟꯗꯨꯅ ꯔꯥꯅꯤꯗ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯔꯥꯅꯤꯅ ꯑꯗꯣ ꯑꯩꯈꯣই ꯀꯩꯗꯧꯁꯦ ꯍꯥꯏꯔꯤꯕꯅꯣ? ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯥꯛ ꯑꯃꯠꯇ ꯊꯣꯡꯗ꯭ꯔꯤ, ꯑꯩꯁꯨ ꯐꯤ ꯈꯔ ꯁꯨꯔꯨꯕꯇꯃꯛ ꯉꯥꯏꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯇꯝꯗꯤ ꯄꯨꯡ 11 ꯇꯥꯁꯜꯂꯛꯂꯦ, ꯀꯩꯗꯧꯁꯦ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯔꯤ꯫ ꯆꯟꯗꯨꯅ ꯍꯥꯏ, ꯑꯩꯕꯥꯅꯤ ꯁꯨꯔꯕꯗꯤꯅꯦ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯂꯣꯏ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯍꯧꯖꯤꯛꯁꯦ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ, ꯑꯗꯨꯅꯅꯦ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯂꯣꯏ꯫ ꯑꯣꯖꯥ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯗꯣ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯛꯀꯦꯗꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯗꯨꯅ ꯃꯥ ꯂꯥꯛꯂꯒꯅꯦ ꯀꯔꯤꯅꯣ ꯈꯟꯅꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯁꯨ ꯃꯍꯥꯛꯅ ꯐꯍꯟꯕ ꯉꯝꯗ꯭ꯔꯕꯗꯤ ꯑꯩ ꯑꯇꯣꯞꯄ ꯑꯃꯥꯏꯕ ꯑꯃ ꯅꯦꯛꯂꯒꯅꯤ ꯍꯥꯏꯗꯅ ꯃꯉꯣꯟꯗ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯑꯗꯨ ꯑꯣꯖꯥ ꯃꯥꯏꯕ ꯅꯤꯡꯊꯦꯝꯗꯨ ꯈꯔ ꯁꯥꯎꯅꯤꯡꯕ ꯃꯥꯜꯂꯤ꯫ ꯃꯥ ꯍꯟꯗꯛꯃꯨꯛꯇꯤ ꯈꯪꯒꯅꯤ ꯍꯥꯏꯔꯞꯂꯒ ꯊꯝꯈ꯭ꯔꯕꯅꯤ ꯐꯣꯟꯗꯣ꯫ ꯑꯗꯨꯅ ꯃꯍꯥꯛ ꯈꯔ ꯁꯥꯎꯒꯗꯕ ꯃꯥꯜꯂꯤ꯫ ꯆꯥꯛ ꯀꯠꯊꯣꯛꯂꯒ ꯑꯩꯈꯣꯏꯁꯨ ꯉꯥꯏꯅꯕ ꯇꯧꯁꯤ꯫ ꯂꯥꯛꯑꯣ, ꯏꯃꯨꯡ ꯆꯪꯉꯁꯤ ꯂꯥꯛꯑꯣ, ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯊꯕꯛꯅꯤ ꯃꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯟꯗꯨꯗꯣ ꯏꯃꯨꯡꯗ ꯄꯔꯞ ꯆꯪꯈ꯭ꯔꯤ꯫ ꯔꯥꯅꯤꯁꯨ ꯃꯇꯨꯡꯗ ꯏꯟꯅꯔꯛꯂꯤ꯫ ꯌꯨꯝ ꯑꯗꯨꯗ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯀꯔꯤ ꯑꯃꯠꯇ ꯑꯃꯨꯛ ꯇꯧꯔꯛꯈꯤꯗ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯔꯥꯅꯤ ꯑꯃꯗꯤ ꯆꯟꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯀꯔꯤꯅꯣ ꯈꯔ ꯊꯣꯡ ꯊꯥꯛꯅꯅꯕ ꯆꯟꯗꯨꯅ ꯁꯤꯟꯕ ꯂꯥꯡꯕ ꯍꯧꯈ꯭ꯔꯤ꯫ ꯔꯥꯅꯤꯗꯤ ꯃꯁꯥꯗꯣ ꯏꯔꯨꯖꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯏꯔꯨꯖꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯡꯂꯣꯝꯗ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯏꯔꯨꯖꯐꯝ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯂꯥꯛꯇꯨꯅ ꯏꯔꯨꯖꯅꯕꯒꯤꯗꯃꯛꯇ ꯐꯤꯃꯔꯣꯟ ꯍꯣꯡꯗꯣꯛꯂꯒ ꯏꯁꯤꯡ ꯑꯗꯣ ꯃꯅꯥꯛꯇ ꯊꯝꯂꯒ ꯌꯥꯝꯅ ꯀꯟꯅ ꯏꯔꯨꯖꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯔꯥꯅꯤꯅ ꯏꯔꯨꯖꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯪꯒꯜ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯅꯥꯜꯂꯛꯄꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯄꯗꯒꯤ ꯔꯥꯅꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯇꯨꯡꯗ ꯁꯠ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯒꯗꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯁꯥꯄꯣꯟ ꯅꯣꯏꯗꯨꯅ ꯃꯃꯥꯏ ꯇꯥꯒꯦ ꯍꯥꯏꯗꯨꯅ ꯊꯥꯡꯖꯤꯜꯂꯨꯕ ꯕꯥꯇꯤꯜ ꯑꯗꯣ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯉꯣꯟꯂꯣꯝꯗ ꯖ꯭ꯋꯥꯔ ꯂꯥꯎꯅ ꯍꯩꯖꯤꯜꯂꯛꯏ꯫
ꯑꯗꯨꯝꯅ ꯈꯪꯇꯨ ꯇꯨꯔꯒ ꯍꯥꯏꯖꯤꯜꯂꯛꯄꯗꯨꯗ ꯔꯥꯅꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯀꯔꯤꯅꯣ ꯕꯨꯠꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯤ ꯔꯥꯅꯤꯅ ꯍꯧꯖꯤꯛꯇ ꯑꯩꯒꯤ ꯇꯨꯡꯗ ꯑꯩꯒꯤ ꯅꯪꯒꯟꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯥꯜꯂꯛꯂꯝꯃꯤ ꯑꯗꯨꯗ ꯑꯩꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯇꯨꯡ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯤꯉꯩꯗ ꯄꯥꯇꯤꯜꯁꯤ ꯑꯃꯨꯛ ꯃꯥꯡꯂꯣꯝꯗꯒꯤ ꯏꯁꯤꯡ ꯍꯩꯖꯤꯜꯂꯛꯏ ꯍꯥꯏꯗꯨꯅ ꯇꯝꯂꯤ ꯃꯗꯨꯗ ꯆꯟꯗꯨꯅ ꯌꯥꯔꯦꯁꯦ ꯑꯩ ꯁꯪꯒꯦ ꯏꯖꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯔꯥꯅꯤ ꯏꯔꯨꯖ ꯃꯥꯏꯊꯖꯕꯗꯣ ꯍꯧꯖꯤꯛ ꯄꯔꯞ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤ ꯀꯤꯊꯤꯛ ꯀꯤꯔꯨꯝꯅꯁꯨ ꯂꯣꯏꯔꯕꯅꯤ ꯃꯁꯥ ꯑꯗꯨ ꯑꯁꯨꯝꯅ ꯆꯟꯗꯨꯅ ꯁꯪꯂꯒ ꯏꯔꯨꯖꯕꯗꯒꯤꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯤ ꯔꯥꯅꯤ ꯏꯔꯨꯖꯕꯗꯨ ꯂꯣꯏꯔꯕꯗ ꯏꯃꯨꯡꯂꯣꯝꯗ ꯆꯟꯗꯨꯒ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯅ ꯑꯩꯅ ꯁꯪꯂꯒ ꯂꯩꯔꯤꯉꯩꯗꯅ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯇꯕ ꯑꯗꯨꯒ ꯑꯩꯅ ꯁꯪꯗ꯭ꯔꯕ ꯀꯥꯟꯗꯅ ꯅꯉꯣꯟꯗ ꯍꯦꯛꯇꯃꯛ ꯇꯧꯔꯛꯄ ꯃꯁꯤ ꯑꯩ ꯈꯪꯉꯤ ꯅꯨꯄꯤꯗ ꯆꯣꯞꯄ ꯕꯨꯠ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯥꯅꯤꯅ ꯑꯁ ꯇꯥꯅꯤꯡꯗꯦꯍꯦ ꯑꯁꯤꯕꯨ ꯋꯥꯅꯦꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯆꯥꯛꯃꯩ ꯊꯥꯒꯠꯅꯕꯒꯤꯗꯃꯛꯇ ꯁꯤꯜ ꯂꯥꯡꯕ ꯂꯣꯏꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯁꯨ ꯆꯥꯕ ꯊꯛꯄ ꯄꯨꯡꯂꯣꯏ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯕꯕꯨ ꯂꯥꯛꯄ ꯉꯥꯏꯈꯤ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝ ꯆꯟꯗꯨꯒꯤ ꯌꯨꯝꯗ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯅ ꯆꯟꯗꯨꯕꯨ ꯍꯦꯛ ꯎꯕꯒ ꯏꯕꯨꯡꯉꯣ ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯃꯥꯡ ꯇꯤꯟꯃꯥꯡ ꯊꯥꯖꯤꯜꯂꯛꯂꯤꯕ ꯄꯣꯠꯁꯦꯝ ꯂꯩꯋꯥ ꯀꯥꯞꯁꯤꯜꯂꯛꯂꯤꯕꯁꯤ ꯃꯤꯑꯣꯏ ꯑꯃꯅꯅꯤ ꯑꯩꯅ ꯅꯉꯣꯟꯗꯁꯨ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯤ ꯃꯤꯑꯣꯏ ꯑꯗꯣ ꯃꯥꯡꯍꯟꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗ ꯃꯕꯨꯛꯅꯤꯡꯗ ꯑꯐꯕ ꯍꯥꯏꯕꯁꯤꯃ ꯁꯨꯈꯟ ꯈꯟꯈꯤꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅꯅꯤ ꯃꯤꯑꯣꯏ ꯑꯗꯣ ꯃꯥꯡꯍꯟꯗꯕꯗꯤ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ ꯀꯝꯗꯧꯁꯤꯒꯦ ꯅꯈꯣꯏꯒꯤ ꯑꯌꯥꯕ ꯑꯃꯇꯪꯗꯤ ꯑꯩ ꯄꯥꯝꯃꯤ ꯅꯠꯇ꯭ꯔꯒꯅ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯅꯍꯥꯛꯅ ꯊꯕꯛ ꯑꯁꯤ ꯇꯧꯔꯛꯇꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯨꯒꯦ ꯍꯥꯏꯕ꯭ꯔꯣ ꯑꯣꯖꯥ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯀꯔꯤ ꯃꯔꯝꯒꯤ ꯃꯥꯅ ꯁꯤꯒꯨꯝꯕ ꯊꯕꯛꯁꯤ ꯑꯩꯉꯣꯟꯗ ꯀꯔꯤꯒꯤꯗꯃꯛꯇ ꯇꯧꯔꯛꯂꯤꯕꯅꯣ ꯉꯁꯤ ꯐꯥꯎꯕꯗ ꯑꯩ ꯀꯅꯥꯒꯤ ꯃꯐꯝꯗꯁꯨ ꯂꯥꯟꯈꯤꯗ꯭ꯔꯤꯕꯅꯤ ꯑꯗꯨꯒ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯑꯩꯉꯣꯟꯗ ꯑꯗꯨꯝꯕ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯣ ꯏꯕꯨꯡꯉꯣ ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯥꯅ ꯇꯧꯈꯤꯕ ꯑꯁꯣꯏꯕꯁꯤꯡꯁꯤ ꯄꯥꯛꯅ ꯈꯪꯒꯟꯗꯕꯅꯤ ꯅꯪꯅꯕꯨꯗꯤ ꯀꯅꯥ ꯑꯃꯠꯇꯗ ꯂꯥꯟꯈꯤꯗꯦꯗꯅ ꯍꯥꯏꯔꯤꯕ ꯂꯥꯟꯈꯤꯗꯕꯗꯨꯔ ꯉꯁꯤ ꯅꯉꯣꯟꯗ ꯇꯧꯔꯛꯂꯤꯕꯁꯤꯕꯨ ꯂꯥꯟꯈꯤꯕꯒꯤꯅꯤ ꯂꯥꯟꯕꯗꯨꯅꯅꯤ ꯃꯤꯅ ꯅꯉꯣꯟꯗ ꯇꯧꯔꯛꯂꯤꯕꯁꯤ ꯑꯗꯨꯅ ꯅꯪꯅꯁꯨ ꯃꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯀꯔꯤ ꯃꯔꯝꯒꯤꯅೋ ꯍꯥꯏꯕꯗꯨ ꯍꯪꯗꯣꯛꯅꯔꯨꯔꯣ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯍꯪꯅꯔꯣꯏ ꯑꯩꯅ ꯊꯣꯛꯄ ꯇꯧꯈ꯭ꯔꯣ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯊꯣꯛꯄ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯃꯥꯕꯨ ꯂꯣꯏꯁꯤꯟꯈ꯭ꯔꯒꯦ ꯈꯜꯂꯨ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯨ ꯑꯣꯖꯥ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯍꯦꯛꯇꯃꯛ ꯃꯥꯡꯍꯟꯕꯁꯨ ꯑꯩ ꯇꯁꯦꯡꯅ ꯄꯥꯝꯖꯗꯦ ꯑꯗꯨꯅ ꯑꯩ ꯍꯥꯟꯅ ꯆꯠꯂꯒ ꯊꯕꯛ ꯑꯁꯤ ꯇꯧꯔꯛꯂꯒꯅꯨ ꯍꯥꯏꯕꯗꯨ ꯑꯩ ꯍꯥꯏꯔꯨꯈꯤ ꯃꯤꯑꯣꯏ ꯑꯗꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯃꯃꯤꯡ ꯃꯊꯥꯅ ꯀꯔꯤ ꯀꯧꯕ ꯀꯗꯥꯏꯋꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨ ꯑꯣꯖꯥ ꯃꯥꯏꯕꯅ ꯈꯪꯕꯤꯔꯕꯗꯤ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯌꯨ ꯐꯔꯦ ꯅꯈꯣꯏꯒꯤ ꯏꯃꯨꯡꯗ ꯌꯦꯠꯂꯤꯕ ꯂꯩꯃꯥꯡꯁꯤꯕꯨꯗꯤ ꯑꯩꯅ ꯁꯣꯏꯗꯅ ꯇꯥꯟꯊꯣꯛꯄꯤꯔꯒꯅꯤ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯏꯃꯨꯡꯗ ꯑꯁꯤꯒꯨꯝꯂꯕ ꯂꯩꯃꯥꯡ ꯊꯥꯖꯤꯜꯂꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯑꯩꯅ ꯍꯧꯖꯤꯛ ꯅꯉꯣꯟꯗ ꯌꯦꯡꯍꯟꯕꯤꯔꯒꯦ ꯅꯈꯣꯏꯒꯤ ꯈꯨꯗꯦꯡꯒꯨꯝꯕ ꯂꯩꯕ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯥꯅꯤꯅ ꯍꯣꯏ ꯂꯩ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ ꯈꯨꯗꯦꯡꯗꯨ ꯄꯨꯊꯣꯔꯛꯂꯣ ꯑꯗꯨꯗꯨꯒ ꯏꯁꯤꯡ ꯈꯔꯒ ꯄꯨꯊꯣꯔꯛꯎ ꯆꯦꯡ ꯃꯔꯨ ꯈꯔꯒ ꯄꯨꯊꯣꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯆꯟꯗꯨ ꯑꯃꯗꯤ ꯔꯥꯅꯤꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯣꯠꯅꯗꯨꯅ ꯁꯤꯟꯕ ꯂꯥꯡꯕ ꯂꯣꯏꯔꯦ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯦꯝꯅ ꯈꯨꯗꯦꯡ ꯑꯗꯨꯗ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯆꯦꯡ ꯃꯔꯨ ꯈꯔ ꯄꯨꯔꯛꯂꯤꯕꯗꯣ ꯊꯥꯗꯔꯤ ꯑꯗꯨꯗꯨꯒ ꯆꯟꯗꯨꯕꯨ ꯀꯧꯁꯤꯟꯗꯨꯅ ꯏꯕꯨꯡꯉꯣ ꯃꯁꯤꯒꯤ ꯈꯨꯗꯦꯡ ꯑꯁꯤꯗ ꯅꯪꯒꯤ ꯌꯨꯝ ꯑꯁꯤꯗ ꯇꯧꯔꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯎꯕ ꯐꯪꯒꯅꯤ ꯑꯗꯨꯗꯨꯒ ꯅꯍꯥꯛꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯅꯪꯅ ꯈꯪꯕ ꯃꯤ ꯑꯣꯏꯔꯒꯗꯤ ꯃꯤꯑꯣꯏ ꯑꯗꯨꯗ ꯆꯠꯂꯒ ꯊꯕꯛ ꯑꯁꯤ ꯇꯧꯔꯛꯂꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯨꯒꯗꯕꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯂꯥꯏ ꯈꯨꯔꯨꯝꯕꯁꯤ ꯍꯧꯔꯒꯦ ꯅꯪꯉꯣꯟꯗ ꯁꯛꯐꯥꯜꯍꯜꯂꯒꯦꯀꯣ ꯃꯇꯧ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝꯅ ꯆꯟꯗꯨꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯄꯣꯠꯁꯦꯝ ꯂꯩꯋꯥ ꯊꯥꯖꯤꯜꯂꯛꯂꯤꯕ ꯃꯤꯁꯛ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯂꯩꯋꯥ ꯁꯣꯜꯂꯕ ꯃꯇꯨꯡꯗ ꯆꯟꯗꯨꯕꯨ ꯈꯨꯗꯦꯡ ꯑꯗꯨꯗ ꯌꯦꯡꯍꯜꯂꯤ ꯑꯁꯨꯝꯅ ꯌꯦꯡꯂꯨꯕꯗꯨꯗ ꯆꯟꯗꯨꯅ ꯎꯔꯦ ꯑꯣꯖꯥ ꯃꯥꯏꯕ ꯎꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯂꯤ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯅ ꯎꯔꯤꯕꯗꯨ ꯀꯅꯥꯅꯣ ꯅꯍꯥꯛ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯆꯟꯗꯨꯅ
amadi masak khangi amadi khangdi amadi akoi lekai sidagini mamingna Joychan kowbani ma gai si mamang thakta yanakhidaba saunakhiba amal lei asumna hairakpada ningthemna adodi miyoi atopa do chahi kayamuki leng mali haiduna hanglakpada Chanduna oja maibo hoiki leng mali oja asumna hairakpada ningthemna fare adu warabadi loisilasi haiduna hauji uribado loisilhankhri matam madu Chandu mai hauna sauduna Joychan haibaduna oireko mahak khangani haiduna yan sauri matam madu ningthemna fare nahakna khangi hairiba misak adugi manakta nahakna ngasi ase chatlaga wafam mado hairugadabani aduduga nahakna hoji atopa ama aigi jahi lenga manba ma ui haikhibado maduna thabak asi tarukliba amaiba aduni mana amaiba du da haira matungda amaiba du namu mafam masida kaplaklibani aduna ngasimak haujimak chattuna nahakna hojiki miyoi aduda namanaba aduda chattuna hairuro ai afam masida lai khuramduna nakoi imung asida laimang jilibasi amuktang tanthoknaba khangdoknabagi damakta tawramge adumna haibadagi Chandusu hoi ai haujimak chatkani haiduna mahak makoi ki gari adu thoguraktuna Joychan gi mayumda lakli thoidong lamnaba mafam nati adubu yamathuna yongningkhibana gari adu da thoduna laklibani masigi matung Joychan gi manakta Chandu laklabada Joychan chungi hingkolda thabak sunu leirami Chandu changlakpo ubada Joychan swai lawi kari toru kadu puno khallubada Joychan he ubaga Chandu gari adu khanolaga Joychan na hingkol thabak suriba adu gi manakta changsilakli Joychan gi manakta su Sanju thabak sunu leiribani Sanju na tada Chandu si akhoi nakanda lakli ne karino itha thada lakliba sibo haiduna khalli aduga Chandu bu uboda Sujina tada lakpiri bro karino itha thada lakpiri sibo haiduna hangli Sujiri Joychan tawriba singado karimata khangbanati matam maduda Chanduna ibe ma mi singse yamna phanadre thingela taina ngamdraga nasikhungda taina haibra ipa ipugi parmana ma leiba daine aduni tawribasi mai unaraga nipa macha ma woina lanthingna badi kiri hareraga miyoi bagi mating lawdradona but pet ki mating lawraga laman khumna honaba mi kongai ni do amuktang chamthokna ke khanduna laklibani kariguma tawse haiba leiragadi hana taknaraba matungda angam setup nagadabani ai gi su but pet timbu laimu saroi ngaroi hingsa yai tamba yam lei haijariba adumna hairakpada Sujina tadagi wata siri aibu kisilai haiduna mahakti khangjadabani nokli Chandu parap changsalaglaga Joychan gi manakta lepi aduga Joychan kariyuna hana tawribasibo adumna hairakpada Joychan na Sujida hai imanaba laklibasi cha pithaksi chalu cha loluso adumna hairakpada Chandu karisu khumdi maramdi sanagadariba wari asida Suji yahaningdabagini masidagidi Sujina tada ngaktang laibiramu ai cha lologi kuiroiko asumna haibada Chanduna yarnida khara kunya lologo asumna hairakpada Suji nuklaga imung changki matam maduda Joychan na kaino Chandu nang sida parpap lalaga aingonda laklibasi kaino nangi apamadu karino hai nang to khudima ai loina khanglabani nang nai gi imungda troklibadu ai khangulu haina khanbro kaino ni Chandu nang ngangbidu ai nongoda kari tawkhidana nang na dugum naigonda haribano ai Joychan nang nai gi imungda maiba tanaraga buthajalibadu ai khanglu haina khangano ai nongoda haribasini matu munau amuk hanna ai gi yumda buthajalpa yaroi kariguma na hana buthajalpa tholubadi nang hatoklagane phumdilaga thamgadabani Chandu nang wata asidi nang khatana mi hatpa ngambagi mawni ne ha chumi nangi yumdu da aina ne nang amadi nangi nacha na supuna hatna naba tatna tumna hatna naba aina butha khibani ado nang na ngakpa ngamjagadabani nipa macha thoktabai mawongda sida lakleba karigino aina haribasini nang chekshalu hantamukti aruba akan bare ngonda tharkadibsi nangi su amaiba kaya leramba yai aduna ngathoknaba honajaw chalo matam mangana bani ai thabak yamna chili asomna hairakpada Chanduna karibu hujikido ha
ꯅꯪ ꯍꯧꯖꯤꯛꯀꯤꯗꯨ ꯀꯔꯤꯕ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯝꯅꯃꯛ ꯅꯪꯅ ꯍꯥꯠꯀꯅꯤ ꯍꯥꯏꯕ ꯍꯥ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯟꯗꯨꯅ ꯖꯣꯏꯆꯥꯟꯒꯤ ꯃꯃꯥꯏꯗ ꯀꯤꯟꯅ ꯊꯤꯟꯈꯤ ꯃꯁꯤꯗꯒꯤꯗꯤ ꯖꯣꯏꯆꯥꯟꯁꯨ ꯁꯥꯎꯗꯨꯅ ꯆꯟꯗꯨꯗ ꯀꯤꯟꯅ ꯊꯤꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯌꯥꯝꯅ ꯀꯟꯅ ꯐꯨꯅꯈꯠꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯖꯣꯏꯆꯥꯟꯅ ꯃꯍꯥꯛꯅ ꯅꯥꯄꯤ ꯐꯥꯟꯕꯗ ꯁꯤꯖꯤꯟꯅꯔꯝꯕ ꯌꯣꯄꯥꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯟꯗꯨꯕꯨ ꯍꯥꯠꯂꯒꯦ ꯃꯇꯥꯒꯨꯝ ꯌꯣꯄꯥꯛ ꯑꯗꯨꯅ ꯌꯥꯟꯊꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯖꯣꯏꯆꯥꯟ ꯍꯟꯗꯣꯛ ꯍꯧꯕꯗꯒꯤ ꯄꯥꯜꯍꯧꯗꯦ ꯌꯣꯄꯥꯛ ꯑꯗꯨ ꯐꯨꯀꯠꯄ ꯍꯣꯠꯅꯔꯤꯉꯩ ꯆꯟꯗꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯖꯣꯏꯆꯥꯟꯒꯤ ꯃꯊꯕꯥꯛꯇ ꯀꯥꯎꯈ꯭ꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯅꯝꯁꯤꯟꯅꯗꯨꯅ ꯐꯨꯅꯈꯠꯂꯛꯄꯗ ꯃꯐꯝ ꯑꯗꯨ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕꯅꯤ ꯇꯟꯖꯥ ꯑꯗꯨꯗ ꯁꯨꯖꯤ ꯆꯪꯂꯛꯄꯗ ꯇꯧꯔꯝꯂꯤꯕ ꯃꯑꯣꯡꯗꯨ ꯎꯕꯗ ꯃꯍꯥꯛ ꯄꯔꯞ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯩꯅꯣ ꯇꯧꯔꯤꯕꯗꯨꯕꯨ ꯍꯥꯏꯗꯨꯅ ꯈꯥꯝꯇꯣꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯅ ꯖꯣꯏꯆꯥꯟꯗ ꯅꯪ ꯈꯪꯒꯅꯤ ꯅꯪꯅ ꯇꯧꯅꯤꯡꯕ ꯇꯧꯔꯛꯑꯣ ꯑꯩꯅꯁꯨ ꯅꯪꯉꯣꯟꯗ ꯑꯩꯅ ꯂꯦꯝꯃꯗꯤ ꯊꯥꯔꯣꯏꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯉꯝ ꯁꯦꯠꯇꯠꯅꯕ ꯇꯥꯕꯅꯤ ꯃꯤꯒꯤ ꯂꯥꯟ ꯇꯣꯛꯈ꯭ꯔꯣ ꯂꯥꯏꯒꯤ ꯂꯥꯟ ꯍꯧꯕ ꯇꯥꯕꯅꯤ ꯅꯪ ꯈꯪꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯟꯗꯨ ꯃꯃꯥꯏ ꯃꯃꯤꯠꯇꯣ ꯏꯀꯥꯏꯗꯨꯅ ꯃꯥꯒꯤ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯑꯍꯤꯡ ꯁꯥꯕ ꯃꯈꯩ ꯃꯌꯨꯝ ꯌꯧꯅꯕ ꯆꯠꯈ꯭ꯔꯤ ꯖꯣꯏꯆꯥꯟꯁꯨ ꯃꯍꯥꯛꯁꯨ ꯅꯥꯇꯣꯟ ꯅꯥꯈꯥꯡ ꯀꯥꯏꯗꯨꯅ ꯅꯥꯍꯤ ꯇꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯖꯣꯏꯆꯥꯟ ꯅꯪ ꯈꯪꯒꯅꯤꯗꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯌꯥꯝꯅ ꯁꯥꯎꯅ ꯂꯩꯍꯧꯈꯤ ꯋꯥꯔꯤ ꯑꯁꯤꯒꯤ 6ꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ